Lakhipur Online Puthok July Tang Tarahumdoi Ningthau Kabaniki Khomjinba Pao Tabirasi Ahanbada Marui Pao Assam Sahitya Sabana Sakna Rabasa Sakpa Jubin Gartna Laki Dabamatung Sangit Sudhakar Manapi Dinaikai Khomragani Silcherda Piglibanga Nupamasama Hospital da Thamlamlaga Angang Adigi Mama Lord Kre Meghaloi Dalam Koida Singidamak Inner Line Permit ILP Gimawangda Registration System Macanahan Gadori Manipuri short film Nom Nom Sagai Tong Amasung music video Loktak Imana release Tauragani Assam da Pangthokiba National Pro Kickboxing da Sorai Sim Somiana Sanagi Medal Laurakre Amasung FIFA gi ranking da Makok Mathang Tariba Team Mari France, Spain, England amasung Argentina semi final da thengnaragani Hojik mapung oiba pau tabirasi Assam Sahitya Sabana Sakna Raba Jubin Garta Mahakna Laikidabagi Matung Sangit Sudhakar Manapi Dinaikai Khomragani Guwahati gi Bhagapat Prasad Barua Bhavan da ngarang pangthokiba paumising mifam amada Sahitya Sabha gi Secretary Devojit Borana wafam asi khangankibani lagliba July gi tang kunthra Guwahati gi Sankitacharya Lakhiram Borua Sadanda pangthokadaba thorom amada Sakna Raba artist asibu laikidabagi matung mana asi lanthokani Sahitya Sabha gi President Dr. Basanta Kumar Goswami na officially na mana asi lanthokani panbayai Sangit Sudhakar mana asi ihanan boina Malemgi Sakna Raba Sesakpa amadi musician Dr. Bhupen Hazarika da mana asi pidini kai khomna potkibani Khanganjaba ama healthcare gi sector da mai pakna career sembining basingna GD Goenka Healthcare Academy Silcharna Nungairaba Pao ama puduna laksari Academy asina Mangaletan University amasung Madhavi Skill University ki makhada Medical Laboratory Technology MLT Operation Theatre Technology OTT Dialysis Technology DT Radiology Technology RT amasung atai healthcare coursing da diploma amasung graduation program ki khudongsa piri course pumna makasi UGC na approve tawraba ngaktani NEET clear tawba ngamawtaba mahiroi singnasu healthcare sector singda changduna maipakpa career ama sangbatpagi khudongsa piri mafam asida mahiroi singda practical training internship ki khudongsa amasung maming leraba industry partners singi kuthangda placement ki support phangangani stream ama hekta dagi class 12 pass tawraba mahiroi singnasu apply tawbagi khudongsa piri admission lobiningba singna GD Goenka Healthcare Academy Silchar Sonai Road Nagatila Point SN Swimming Club ki manakta ngasimak lengsim biragu natraga mobile number 6001815086 natraga 60025777 440 number asida pau phabirak naba khanghanjari Silchar gi SM Dep Civil Hospital da angakpa thamoisok ninga eba thudok amada bathroom da changlege hairamlaga pikliba angang amabu nupi amada sinaramlaga angang adigi mama amuk halakibre matam kuina ngairaba matung phawba mama aduna halaktabadagi hospital atita chawna mipaiba thokankhre pawgi matungina narang nongmaijing nimita chawrakna chahi kunrom surabi nupi amana hospital gi changpham gate ta lerambi nupi amagi makutta chahi ama makhairongi angang pamacha du sinaramlaga bathroom da chalike hairamlaga angang adigi mama amuk halakidabani haire thodok adu khudakta nupi aduna hospital gi nurse amasung staff singda khanganduna makhoina angang adu chaksina thamki haire hospital gi campus ki tongan tongan mafam singda thihumlabasu angang sinarambi naha oiribi mama adu thiba phangkidre haire hojiki oina hospital gi nurse amasung health workers singna angang adu yingsilli haina pawa cinema khataragle কিছু নাই এডমিশন কিছু নাই কিছু মানে সিভিল হসপিটাল গেটের সামনে পালা গেছে গেটের সামনে মানে মেলুকটা শাহওয়াত দিছিল ও মেলুকটা রাতে সমঝায় দিয়ে সেদিনে শাহওয়াত দিছিল শাহওয়াত থেকে আবার শাহওয়াত গেছে শাহওয়াত ওই পেশেন্ট গেছে কইছে একটু বাচ্চারা রাখো আমি বেচার থেকে না বাথরুমে যাওয়ার পরে পেশেন্ট আমার গার্জেনটা আইছে না এরপরে আমরা খান্দি গিয়ে বাথরুম তো খুঁজে আইছি বাচ্চারা বয়স কত হইব এক বছর হইব এক বছর 2 মাস ওরকম হইব গেছিলাম আর হে ঢুকিয়া বাচ্চাটারে দিয়া কইছে আমি পেশাব করা যেতাম কে ঢুকছে ওই মেয়ে মানুষটা আচ্ছা আপনি চিনেন না মেয়েটা না
Meghalaya da lamkoiba lakpasingidamak Meghalaya sarkarna anoba chatna kanglon ama inner line permit ILP gi mawangda registration system ang chatna hangadori masigi anoba system asigi makhada Meghalaya da changlakpa lamkoiba singna makhoi gi sakta changlakpa gi maram amasung mari lenaba che changsing verification tawhanba mathau taragani Meghalaya gi tourism minister Timothy D Serana paudam kibagi matungina masigi thorang asi Arunachal Pradesh Nagaland Mizoram amasung Manipur da chatnariba ILP gi system asiga manaba mawangda oigani hairi tourism gi mingda ain kaina changsilakpa thingna bagi pandam da paikhatliba thorang asigi ahanba oina registration center asi Ribhoi district ki umlingda sungatpa hokre masigi mathakta Garo Hills ki Berubari yauna state asigi tongan tongan mafam singda su asiguma center sing senggatana bagi sarkarna thorang tawri FIFA Films Production Manipur gi banner makhada Joydip Memorial Foundation Imphal na khudol tamlakpa Manipuri short film Nom Nom Sagai Tong amasung Loktak Imana haina mingthamba Manipuri music video lakliba July gi tang 15 gi nungthil gi pung ani taba matamda Kakwa da leiba Comex Cinema gi auditorium da release tawragani Dr. R.K. Noyan Sana Devi na puthokpa amasung Rakesh Nauren na direction piba short film amasung music video release tawbagi thorom asida film Thoram Manipur gi vice chairman Ketrimain Kishore Kumar na chief guest oigani thorom asida Manipur State Social Welfare Board ki hanagi chairperson amasung producer Dr. R.K. Noyan Sarana mifama poigani sagdaraba filmmaker amasung Manipur State Academy Awardee Khoirakpam Biswamitrana akhanaba mitung oina saruk yagani Nom Nom Sagai Tong haina mingthamba short film asigi story writer amasung Loktak Imana hariba music video asigi serengbi Dr. R.K. Noyan Sana Devini Tomba ahibamna music director oiriba sei asigi saisakpina Benita Laisramni Jelis Kangenba mamasung Benita Laisram anina maru oiba saktam langiba music video asigi choreographer Dr. Satarjit Thiamni Manipur mut khidorabani ne memthoi Kanano ha Kanano jai bole dia ha laisam le kai duro mani sir ती मिया हमना आइडिया मणिपुर किनिङाइ ओइबा फ्यूचर ममुताना खंगनबगुम तोरे कोइचे masagi right yon thorakpa nongalam dai mashikla leri sitpa malangla ningol khutna naubu pai limlei ngaram thibani loktak ipom thattoda hi bandagi inbutha lupa limlei mai thapi phagi ningna lakpane ningo Assam ki North Lakhimpur da pangthokiba OFC 4.0 National Pro Kickboxing Championship ki KG Nikunipan gi nupi macha gi Pro Kickboxing event ta Manipur gi Sorai Sam Somiana sana gi medal lawrakre championship asida team Manipur na runners up trophy lawrakre Manipur na combat sports akolak amadi naha uriba sanaroi sing thawa yawrakpa asida Manipur gi hana gi Mukhyamantri N Biren Singh na naha ki social media da thagalakpa warol amada thagatpa phongdokre Malam ki khwaidagi chawba sana kumai FIFA World Cup 2023 ki semi final ki tangkak yaurakle FIFA ki ranking da makok mathang tariba team mari mathang oina semi final yaurakpa si World Cup ki puari da handaki asina ihan hanbani FIFA World Rank number 1 France World Rank number 2 Spain Rank number 3 Argentina amasung number 4 England semi final da thengnagadori Quarter final da France na Morocco bu ani suno da maithian da semi final da changlaki asumna Spain na Belgium bu ani ama da maithian ki England na Norway bu extra time da goal ani ama da maithian ki amasung Argentina na su extra time da Switzerland bu goal ahum ama da maithian duna semi final ki mapung kan bangam ki ahan ba semi final France amasung Spain gi marakta lakliba July ki tang 15 Jumsa kaisa gi ahim pung 12 makhada
Dallas ta sanagani aduga anisuba semi-final match na England amasung Argentina gi marakta lakliba July gi 13 sagol minute ki ahing pung 12 makhaida Atlanta Stadium da sanagani. Third place ki sanabana July gi 18 nongmai jingi nongalamba pung 2 makhaida sanagani aduga miyam na khwaidagi khawrang na ngariba final match na July gi tang kun ningthokaba numit ki ahing pung 12 makhaida USA gi MetLife Stadium da sanagani. Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Arobada maroba paw umukhanna Assam Sahitya Sabhana saknaraba sesakpa Jubin Garg na laikidaba matung Sangeet Sudhakar Manapi dunay kai khomnaragani. Silcherda pigliba angang nupa masama hospital da thamlamlaga angang adugi mama load kre Meghalaya da lamkoiba singi damak inner line permit ILP gi mawngda registration system ama chanahan gadori. Manipuri short film Nom Nom Sagai Dong amasung music video Loktak Imana release tawragani. Assam da pangthokiba National Pro Kickboxing da Soraisam Somiana sanagi medal lawrakre amasung FIFA gi ranking da makok mathang tariba team mari France, Spain, England amasung Argentina semi-final da thungnaragani. Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare.